제. 제. 제, 솜다, 마탁다. 하이마, 렘비, 낭디 감가 라이바. Ngarang tholakpani che. 어, kayam kui laiduino. Adum lairadoi changaroi che. Adudi yam pharene. Adoi che. Aina ne ichegi kainom lebirakpane. Ai khumdarage ko leramo. Hoi. Hai, kumake leramo di kariya. Ha? Aina nangonda makoy mama thong manong khangda ba mi macha sing se kukan chen na kanu hai ba da. Is kaino ba lebiri ka hai da na. Is ama si su harauri ne. Hai, na ba na wa na ta la ka thari ba sel do. Makoy mama thong manong khangda ba lukha kom da lady ba mi sing se da pi na bro. Ha? Hai apang bi. Nang bu se, na kok se, khara singun hai. Khara singun ne. As, akoy buke hongnobi mu tora daune. Hey, apaubi, napa mathom man khang da bi, matung manang ne, isu du ko wari sana ba. Nang fuaks no kiri. Ka da men nang. Isu tombi, adai na kuina leiranu. Kwa ki lai bau ta bada ne. Sing be hen da ne paksing tok chani. Chango lo. Leira mo nang, hey. Nang na kwa hari do kanada no ha. Kwa hari do kanada no. Ha. Hai ro. Ho kwa ka hai basi dine apum mo sa marak ta sakta zaraga harau jabo. Hey, jin ki bi jing nan bi. Nang na cham no phoi da lo la ka. Is ai bo apum ma sa tak tai ga da. Lam naksan naruno wakal laina na bane. Makhoi gumba ja si dine ithun gumba ne khandoi be ma. Hey, is itun mo mane ka su hai sa sai ne. Hey, adidi se. 밑둥 박산게 강브로. Hey, 노이스네. 세, itun gum 강하바. Good morning Gitao. Good morning. Kamdaurige nangbo. Kuirine pauga phonadaba. Kamai taurige. Adu oiragana aigida laodana. Aigida leredi Saika katana nang nayumbokti hokapa yani. Hoi. Karo gi thabang ni ne. Sorry sir. Nami tu udra ha. Sorry sir. I tai thok jage sir. Sorry di kari. Nang mu thar class nang ngai thingjalak ya bra ha. I soi khre sir. I mafam sida intern tok jabane. Kari gi intern. Adu khangani nang na thau bhasan tawatro. Manager. Sir, kari shobi yaroge. Nang gi staff na ju sejeli jingo. Si kya bi phuri no khangbra. Sorry sir, I driver sta honjagi. Sorry my foot. Ju chawa midi thamde. Restaurant ka mai sarai no. Parene se. Sir, I landi. Tumle. Nang landraga bu mina ngam gadro. Customer sing feedback se. Nang gi overall mark da kaya maru gap se na khagi metro. Ngasi faw da kanam tuna sumai ngam beletri. Nang ngale. Nang hayeng dagi lan. Sir, Nang gi intern do. Atobra tawro. aduda di tau binu sir. I matung da soida na bu na jage. Kenom ta hijage ba? Ma masana hajar phauda lale na kana haibiri sibo kana na haibagino. Hojikta customer na hairami do ho bidraba. Aiju customer ni. Wafam sida magi maral laite na khale. Hairami ba customer sa cham manati. Akoi gi regular customer ne. Oh. Feedback si regular customer khatangi wata gani haibagi rule leragadi farene. Ngasidagi mafam sa magi intern loi di phawdi aina book tok jaba tare ko. Aduidi feedback si ay khatangi tarni. Ibema, nang asi su evening taira. Hoi ma, evening ne. Nang na di evening ne na line na hariba. Adubu isana ne evening duty satpado. Ima di wakal se pothabam khangde ne. Evening ta da na ba ima na haina ge harasu nang he ya de do toriba. Ima, farm adugi makhada aina work tawribanina makhoi gi chatna kanglong ngak pa haibase ai gi thauni.
ꯑꯩ ꯑꯗꯨꯝ ꯉꯝꯅꯕ ꯃꯦꯅꯦꯖ ꯇꯧꯔꯒꯦ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯑꯗꯣ ꯅꯪꯅ ꯍꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯨꯗꯤ ꯈꯔ ꯉꯟꯈꯠꯅꯕ ꯍꯥꯏꯅꯧꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯩꯒꯤꯁꯨ ꯀ꯭ꯂꯥꯁ ꯂꯩ ꯊꯦꯡꯉꯦ ꯌꯦꯡꯉꯣ ꯆꯥꯛꯇꯨꯗꯤ ꯊꯤꯔꯝꯗ꯭ꯔꯕꯅꯤ ꯅꯕꯣꯛꯀ ꯄꯨꯟꯅꯅꯦ ꯊꯤꯔꯒ ꯆꯥꯃꯤꯟꯅꯔꯣꯀꯣ ꯁꯥꯔ ꯑꯣꯔꯗꯔ ꯀꯩ ꯇꯧꯁꯤꯒꯦ ꯁꯥꯔ ꯀꯩ ꯑꯣꯔꯗꯔ ꯇꯧꯕꯤꯗꯣꯏꯅꯣ ꯀꯩ ꯑꯣꯔꯗꯔ ꯇꯧꯁꯤꯒꯦ ꯀꯣꯐꯤ ꯑꯝꯇ ꯄꯤꯕꯤꯌꯨ ꯐꯅꯤ ꯁꯥꯔ ꯑꯩꯗꯤ ꯃꯊꯛꯀꯤ ꯔꯦꯁꯇꯨꯔꯦꯟꯁꯦ ꯀ꯭ꯂꯣꯁ ꯑꯣꯏ ꯈꯪꯗꯗꯅ ꯇꯦꯔꯦꯁꯇ ꯀꯥꯔꯨꯔꯒ ꯀ꯭ꯂꯣꯁ ꯇꯧ ꯂꯩꯔꯝꯃꯦ ꯍꯣꯏ ꯉꯁꯤꯁꯦ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯈꯔ ꯇꯧꯕꯒꯤ ꯉꯁꯤꯁꯦ ꯀ꯭ꯂꯣꯁ ꯑꯣꯏꯔꯦ ꯀꯩ ꯇꯧꯁꯤꯒꯦ ꯀꯣꯐꯤ ꯑꯝꯇ ꯐꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯁꯤꯕꯨ ꯑꯩꯒꯤ ꯏꯟꯇꯔꯟ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯍꯣꯇꯦꯜ ꯕꯨꯛ ꯇꯧꯕꯤꯔꯝꯕꯗꯨ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯁꯣꯝꯅ ꯃꯤꯁꯛꯇꯨꯃꯛꯅꯦ ꯈꯪꯅ ꯇꯧꯕꯤꯔꯛꯄ ꯑꯣꯏꯗꯕ꯭ꯔꯥ ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯔꯣꯏꯗꯔꯥꯅ ꯈꯟꯗꯨꯅ ꯆꯤꯡꯅꯖꯗꯨꯅ ꯍꯪꯖꯕꯅꯦ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯍꯥꯛꯇꯨꯒꯤ ꯐꯣꯟ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯋꯥꯕ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ ꯅꯪꯅ ꯂꯦꯞꯂꯤ ꯅꯥꯛꯇ ꯅꯪꯅ ꯑꯩꯕꯨ ꯇꯠꯇꯅ ꯁꯨꯝ ꯉꯥꯎꯍꯟꯕꯅꯤ ꯅꯨꯡꯁꯤꯅ ꯒꯨꯟ ꯍꯦꯜꯍꯜꯂꯤ ꯋꯥꯍꯩꯗꯨꯅ ꯅꯣꯛꯍꯜꯂꯤ ꯑꯩꯁꯦ ꯅꯪꯒꯤꯗ ꯁꯨꯝ ꯈꯜꯂꯤꯕꯁꯦ ꯌꯦꯡꯂꯔꯣ ꯉꯁꯤꯁꯨ ꯍꯥꯏꯔꯣꯅꯦ
pambasu nangu uruvana oire aise nangi yeng loi kanavasu hai roi karadasu pire thamoi se aigi ikai bado thadoglo inak sir changlaglo aigi dikhaliye tai bang se nangi khangle nung sibasu ure mitsina pamjana yeng hello lo na taudo ho yeng lerong sisu hairo ne amuksu ta hello ahaido hi hello ibusu phone hello igisu nusina na ngonda ngau hello ngasidi lu falo na ngonda ꯂꯦꯞꯇꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯒꯦ ꯋꯥꯈꯜꯗ ꯊꯥꯔꯔꯣꯏ ꯅꯪꯕꯨꯗꯤ ꯂꯩꯔꯤꯉꯩ ꯃꯤꯍꯨꯜꯅ ꯂꯩꯈꯤꯅꯤ ꯑꯩꯗꯤ ꯂꯦꯡꯂꯣꯏ ꯄꯥꯝꯃꯣ ꯅꯪꯇꯒꯤ ꯑꯣꯏꯅ ꯂꯥꯠꯆꯒꯦ ꯊꯃꯣꯏꯗ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯄꯥꯝꯃꯨꯅ Oh, khandana lay nang tagiyoy khallaga sum lay jage penjare ay num sire nang tagiyoy jare num sivi pamujana num sizana nang buthamoy da thamjari hai dob lage khanghal lage aigi num siva rong si ho ye rong si so hai do ne amukso ta hello ahaido hi hello ibusu phone hello igisu nushina na ngonda now hello ngasidi lu hello na ngonda da 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 ꯆꯪꯉꯛꯑꯣ ꯁꯦ ꯁꯤꯗ ꯐꯝꯃꯣ ꯑꯩꯈꯣꯏ ꯂꯣꯌꯥꯕꯨ ꯍꯣꯏ ꯂꯩꯌꯦ 이붕아 지라. 너야 너희 다모 ሆይ ላኤ ꯊꯣꯛꯂꯛꯑꯣ 이네 코일림비부 자토키브라 ngасꯥꯏ ꯋꯥꯏꯗꯤ ꯂꯩꯔꯝꯕꯅꯤꯅꯦ ꯃꯃꯥꯟꯅꯕꯤꯒ ꯎꯅꯅꯦꯅ ꯆꯠꯈꯤꯃꯥꯅꯦ 오 tamo laamiro ꯍꯣꯏ ꯂꯥꯛꯑꯃꯤꯅꯤꯅꯦ oh ꯅꯪꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯇꯥꯟꯅꯗ ꯌꯥꯗꯗꯅ ꯑꯩꯈꯣꯏ 이베ꯝ 이바니 ꯍꯧꯅꯔꯒ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤꯅꯦ kari matangino tamo ꯅꯈꯣꯏ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ ꯐꯝꯃꯝꯃꯨꯀꯣ 이네 nga이쿠 자두디 고네 싸머럭 타수야이 와리세 이네수 야우더베 야더베 예 ꯑꯩ ꯌꯥꯎꯗꯦ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯨꯝ ꯇꯧꯕꯅꯦ ꯀꯃꯥꯏꯅ ꯍꯧꯗꯣꯛꯁꯤꯒꯦ kaino ekta haibiu kaidoke tamo ꯑꯁ ꯕꯦꯝꯃ ꯅꯪ ꯑꯣꯏ ꯍꯥꯏꯔꯣꯗ ꯑꯁꯤꯕꯨ ꯀꯣꯛ ꯍꯥꯏꯌꯥꯁꯤꯕꯨ ꯀꯩꯁꯨꯕꯨꯗꯤ ꯅꯠꯇꯦꯗ ꯑꯩꯅ ꯏꯅꯦꯗꯁꯨ ꯍꯦ ꯇꯠꯇꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯦ ꯑꯩꯈꯣꯏ ꯕꯤꯃꯂꯦꯝꯕꯤꯗꯣ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯊꯣꯔꯛꯇꯨꯅ ꯂꯩꯔꯦ ꯇꯥꯕꯗ ꯃꯤꯅ ꯍꯥꯟꯗ꯭ꯔꯤꯉꯩꯗ
ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯨꯁꯦꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯏꯕꯥꯅꯤ ꯄꯔꯄ ꯆꯦꯜꯂꯛꯏꯅꯦ ꯑꯆꯨꯝꯕꯔꯥ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥꯃꯣ ꯆꯨꯝꯃꯕꯅꯤ ꯅꯈꯣꯏꯒꯤ ꯋꯥꯁꯦ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯁꯦꯡꯉꯕꯅꯦ ꯁꯦꯡꯉꯕ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯍꯥꯟꯅ ꯀꯌꯥꯔꯛ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯦ ꯍꯥꯏꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦꯕꯨ ꯑꯩꯗꯤ ꯍꯔꯥꯎꯃꯟꯗꯅ ꯊꯥꯖꯗ꯭ꯔꯤꯕ ꯍꯣꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯊꯥꯖꯗ꯭ꯔꯤꯍꯦ ꯏꯃꯥꯗꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯅꯌꯥꯝꯕꯒꯤ ꯃꯥꯏꯗꯤ ꯉꯥꯛꯇ ꯌꯥꯗꯦꯀꯣ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨꯗ ꯇꯥꯃꯣ ꯏꯆꯥ ꯅꯨꯄꯤꯅ ꯇꯥꯃꯣꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯖꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯇꯥꯃꯣꯒꯤ ꯑꯄꯥꯝꯕꯗꯣ ꯅꯅꯥꯎꯁꯨ ꯌꯥꯖꯔꯦ ꯑꯗꯨꯅꯤꯗꯅ ꯍꯪꯆꯤꯠꯁꯤꯕꯨ ꯅꯪ ꯊꯕꯛꯀ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ. ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯣꯌꯦꯡ ꯄꯤꯒꯗꯕ ꯂꯩꯌꯦ. ꯑꯗꯨꯗꯤ ꯐꯔꯦꯅꯦ. ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯒ ꯄꯤꯊꯣꯛꯃꯤꯟꯅꯔꯨꯔꯁꯦ. ꯑꯁ, ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩ ꯃꯤꯅ ꯂꯣꯏ ꯈꯪ ꯂꯩꯔꯗꯨꯕꯨ. ꯑꯁ, ꯑꯁꯦꯡꯕꯩ ꯈꯪꯕ꯭ꯔꯅꯦ? ꯀꯥꯏ ꯂꯩꯒꯦ? ꯑꯧ, ꯑꯩ ꯁꯣꯐꯥꯗ ꯂꯩꯌꯦ. ꯂꯥꯛꯑꯣ ꯁꯤꯗ. ꯑꯩ ꯊꯝꯃꯒꯦ. ꯑꯉꯥꯡ ꯑꯃ ꯂꯥꯛꯑꯦꯕ. ꯂꯥꯛꯑꯣ, ꯐꯝꯃꯨ ꯂꯥꯛꯑꯣ. ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤꯕꯨ ꯅꯣꯏ ꯕꯣꯕꯣꯛꯅꯗꯤ ꯎꯍꯧꯗ꯭ꯔꯣ? ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯩꯕꯤꯗꯅꯅꯦ. ꯆꯩꯔꯣꯏꯗ. ꯑꯩꯈꯣꯏꯕꯨ ꯎꯍꯧꯗꯤꯌꯦ. ꯑꯣ, ꯎꯍꯧꯗ꯭ꯔꯗꯤ ꯐꯔꯦ. ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯆꯩꯕꯤꯅꯦꯕ. ꯆꯦ, ꯅꯣꯏ ꯕꯣꯕꯣꯛ ꯆꯥꯗꯤ ꯌꯥꯝ ꯐꯩꯗ. ꯑꯩꯈꯣꯏ ꯕꯣꯛꯇꯤ ꯂꯣꯏꯔꯦ. ꯅꯣꯡꯉꯥꯟꯕꯒ ꯏꯁꯧꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯏ. ꯍꯦ, ꯑꯗꯨꯃꯥꯏ ꯍꯥꯏꯍꯩꯗꯦꯅꯦ ꯑꯍꯟꯗ. ꯁꯤꯕꯨ ꯑꯩꯅ ꯍꯥꯏꯒꯦꯅ ꯍꯥꯏꯕ꯭ꯔꯣ? ꯃꯥꯏ ꯃꯇꯧꯗꯨꯗꯣ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ. ꯑꯗꯣ ꯏꯆꯦ, ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯆꯪꯅꯔꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯁꯨ ꯈꯪꯗꯤꯌꯦ. ꯊꯥꯏꯅ ꯑꯍꯜ ꯂꯃꯟ ꯈꯔ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯆꯪꯅꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯏꯆꯦ. ꯐꯔꯦꯁꯦ. ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯐꯣꯟꯗ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯕꯣ? ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯕꯣꯕꯣꯛꯀꯅ ꯅꯨꯄꯥ ꯑꯃ ꯀꯟꯅ ꯍꯥꯏꯅ ꯁꯤꯡꯅꯗꯅ ꯑꯦꯡꯒꯦꯖꯀ ꯂꯣꯏꯈ꯭ꯔꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯣꯏꯅ ꯍꯥꯏꯅꯔꯒ ꯅꯪꯅ ꯍꯦꯛꯇ ꯕ꯭ꯂꯥꯏꯟꯗ ꯌꯥꯔꯗ꯭ꯔꯣ? ꯑꯗꯣ ꯑꯍꯜ ꯂꯃꯟꯒꯤ ꯃꯥꯏꯁꯨ ꯉꯥꯛꯇꯕꯗꯤ ꯌꯥꯔꯣꯏ ꯏꯆꯦ. ꯑꯗꯨꯗꯤ ꯅꯪ ꯃꯣꯏ ꯃꯥꯏꯗꯣ ꯌꯦꯡꯉꯤꯉꯩꯗ ꯃꯁꯛꯁꯨ ꯈꯪꯗꯕ, ꯋꯥꯈꯟ ꯇꯤꯟꯅꯩ ꯇꯤꯟꯅꯗꯦꯁꯨ ꯈꯪꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯜꯂꯨꯔꯒꯦ ꯍꯥꯏꯔꯣ? ꯑꯗꯨꯗꯤ ꯏꯆꯦ, ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯏꯆꯦꯅ ꯑꯝꯇ ꯊꯨꯒꯥꯏꯕꯤꯒꯦꯔꯥ? ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯌꯣꯕ? ꯑꯩ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯗꯦ ꯍꯥꯏꯕ. ꯅꯪ ꯉꯥꯎꯔꯕ ꯅꯪ? ꯑꯁ, ꯉꯝꯃꯣꯏ ꯑꯩ ꯉꯝꯃꯣꯏꯀꯣ. ꯑꯗꯨꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯜꯂꯨꯔꯣ ꯍꯥꯏꯕ꯭ꯔꯣ? ꯑꯁ, ꯅꯪ ꯁꯨꯕ ꯀꯔꯤꯒꯤ ꯍꯥꯏꯖꯔꯣꯝꯅꯣ ꯈꯪꯗꯦꯍꯦ. ꯆꯦ, ꯄ꯭ꯂꯤꯖ, ꯄ꯭ꯂꯤꯖ. ꯐꯔꯦꯁꯦ. ꯅꯨꯄꯥꯗꯣ ꯀꯔꯥꯏꯗꯒꯤꯅꯣ, ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯍꯥꯏꯒꯦ? ꯑꯁ, ꯑꯗꯨꯒ ꯑꯝꯇ ꯈꯪꯗꯦꯗ. ꯑꯩ ꯍꯪꯁꯨ ꯍꯪꯉꯨꯗꯦ. ꯃꯃꯤꯡ ꯃꯊꯥ ꯃꯌꯨꯝ ꯃꯀꯩꯁꯨ ꯈꯪꯗꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯃꯥꯒꯤ ꯃꯔꯝꯗꯈꯔ ꯊꯤꯒꯠꯇꯅ ꯄꯥꯝꯗꯦ ꯍꯦꯛꯇ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏ. ꯃꯌꯨꯝ ꯈꯪꯕꯩꯗꯤ ꯂꯥꯏꯅꯤ ꯏꯆꯦ. ꯍꯌꯦꯡ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯕꯣꯕꯣꯛꯀꯗꯣ ꯃꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ. ꯑꯣ, ꯑꯗꯨꯗꯤ ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦ. ꯃꯣꯏꯅ ꯆꯠꯄꯗꯅꯦ ꯑꯩ ꯇꯨꯃꯤꯟꯅ ꯏꯟꯅꯔꯒ ꯃꯌꯨꯝꯗꯣ ꯈꯪꯗോꯛꯎꯔꯒꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯂꯥꯏꯔꯅꯤ. ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ ꯏꯆꯦ. ꯍꯩ, ꯏꯁꯨ ꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅ ꯍꯥꯏ? ꯇꯨ, ꯑꯩꯈꯣꯏ ꯏꯁꯧꯅ ꯀꯧꯔꯛꯑꯦ. ꯑꯩ ꯆꯠꯂꯒꯦ ꯏꯆꯦ. ꯍꯣꯏ ꯍꯣꯏ. ꯍꯜꯂꯣ, ꯂꯦꯝꯕꯤ. ꯏꯕꯦꯝꯃ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯈꯨꯐ ꯑꯃꯅꯤ. ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯁꯦ, ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ. ꯎꯔꯕꯣ? ꯇꯨ, ꯌꯦꯡꯉꯨ ꯇꯨ. ꯃꯌꯨꯝ ꯈꯨꯐꯖꯁꯦ ꯌꯦꯡꯉꯨ. 이비에모도 ꯌꯨꯝꯗ ꯃꯊꯟꯇ ꯉꯥꯏꯔꯝꯃꯅꯤꯅꯦ.
ꯀꯗꯥꯏꯗꯩꯅꯣꯗ ꯇꯥꯃꯣ ꯊꯣꯛꯂꯛꯄꯗ ꯉꯥꯏꯅꯦꯗꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤꯗꯃꯨꯛ ꯆꯠ ꯑꯃꯒꯤꯗꯃꯨꯛ ꯆꯠ ꯉꯥꯏꯍꯥꯛꯇ ꯏꯄꯥ ꯏꯆꯥ ꯐꯝꯃꯤꯟꯅꯗꯅꯅꯦ ꯋꯥꯔꯤ ꯁꯥꯕꯒ ꯁꯪꯄꯣꯟꯇꯦ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯅꯪꯁꯨ ꯊꯕꯛꯀꯤ ꯃꯤꯅꯤꯗꯅ ꯌꯨꯝꯗ ꯉꯥꯛꯇ ꯂꯦꯝꯅ ꯂꯩꯕ ꯍꯩꯕꯖꯥꯠ ꯅꯠꯇꯦꯕ ꯈꯪꯗꯦ ꯈꯪꯗꯦ ꯑꯩꯒꯤꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯐꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯁꯤꯒꯨꯝꯕ ꯌꯨꯝꯔꯩ ꯀꯩꯔꯩꯁꯤꯗ ꯅꯌꯨꯝ ꯄꯥꯟꯕ ꯐꯪꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯄꯥꯛꯅ ꯐꯪꯄꯣꯟꯇꯦ ꯍꯥꯏ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯍꯦ ꯃꯥꯅꯤꯅꯦ ꯍꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏꯕꯁꯦ ꯏꯁꯨ ꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯕ ꯂꯥꯛꯏꯕ꯭ꯔꯥ ꯍꯥ ꯀꯔꯤ ꯃꯍꯩ ꯄꯣꯠꯁꯦꯝ ꯇꯧꯁꯟꯒꯦꯅ ꯂꯥꯛꯏꯅꯣ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯃꯁꯤ ꯅꯪꯁꯨ ꯅꯃꯥ ꯂꯧꯗꯅ ꯌꯨꯝ ꯆꯪꯉꯒ ꯅꯨꯄꯥ ꯊꯤꯕ꯭ꯔꯥ ꯍꯥ ꯍꯩ ꯅꯃꯥꯗꯨ ꯅꯨꯄꯥ ꯃꯌꯥꯝ ꯍꯥꯏꯅꯔꯨꯔꯒ ꯅꯄꯥ ꯃꯁꯛ ꯈꯪꯗꯅ ꯄꯣꯛꯈꯤꯕꯅꯤꯅꯦ ꯍꯦ ꯅꯪ ꯃꯥꯅꯤ 이베마 그이더러게 낭보 그이더러게 이베마 라 시다 파모 라세 시다 파모 세 이베마 낭나 카피시부 낭온다 까나나 그이더러게 바 세 이마다 생남다 하이로세 이사다 까나나 그이더러게 바 이마 아이기 이빠 까나노 하요 아이기 이빠 까나노 하요 이마 아이시고 이빠 마사 강대나 뽑았나 짜로 아이기 마이 짝지 없다니 권비요 이마 이빠 마사 딱비요 이마 하요 이마 아이지보 옥다비기 마짜네 하이지 중부로 미나 낭세 옥다비나 이마 이베마 mayamna aise oktabigi machaane aise kaigino ima mina imada oktabini haibado ai taba ngamdiye anangwa thunglaba stock singdugi invoice ne sir ado sarbu thawja tokani haibdaina ꯊꯕꯛꯇ ꯅꯠꯇꯦ ꯌꯨꯝꯗ ꯐꯥꯎ ꯆꯪꯉꯒꯅꯦ ꯐꯤꯔꯣꯜ ꯍꯣꯡꯉꯒ ꯂꯥꯛꯑꯕꯅꯤ ꯑꯗꯣ ꯏꯟꯚꯣꯏꯁꯁꯦ ꯅꯪ ꯑꯩꯒꯤ ꯃꯦꯜꯗ ꯑꯃ ꯊꯥꯖꯜꯂꯛꯎꯀꯣ ꯐꯅꯤ ꯁꯔ ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯣꯛꯇꯕꯤ ꯑꯣꯏꯔꯣꯏ ꯍꯥꯏꯌꯣ ꯅꯁꯥꯗ ꯐꯥꯎꯕ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ ꯀꯔꯤ ꯍꯥꯏꯌꯣ ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯣꯛꯇꯕꯤ ꯑꯣꯏꯔꯨꯒꯦ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖ ꯑꯩ 이베마 ꯅꯪꯁꯨ ꯅꯃꯥ ꯂꯧꯗꯅ ꯌꯨꯝ ꯆꯪꯉꯒ ꯅꯨꯄꯥ ꯊꯤꯕ꯭ꯔꯥ ꯍꯥ ꯅꯃꯥꯗꯨ ꯅꯨꯄꯥ ꯃꯌꯥꯝ ꯍꯥꯏꯅꯔꯨꯔꯒ ꯅꯄꯥ ꯃꯁꯛ ꯈꯪꯗꯅ ꯄꯣꯛꯈꯤꯕꯅꯤꯅꯦ ꯍꯦ ꯅꯪ ꯋꯥꯐꯝꯁꯦ ꯅꯪꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯎꯅ ꯅꯪꯅ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯕ ꯉꯝꯗꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯪꯅ ꯋꯥꯅ ꯆꯥꯛꯆꯒꯗꯕ ꯃꯩꯆꯥꯛꯇꯣ ꯃꯗꯣ ꯏꯃꯥꯅ ꯀꯤꯕꯗꯒꯤ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯇꯥꯛꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯉꯣꯟꯗ ꯋꯥꯔꯤꯁꯦ ꯂꯤꯔꯒꯦ
ꯍꯥ ꯈꯪꯉꯤꯍꯦ ꯃꯅꯝꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦꯍꯦ ꯑꯁꯦꯡꯕꯒꯤ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯅꯦ ꯅꯪꯅ ꯊꯣꯡꯕꯗꯕꯨ ꯅꯣꯡꯃꯇ ꯍꯥꯎꯇꯕ ꯌꯥꯎꯈ꯭ꯔꯕꯅꯦ ꯏꯁ ꯍꯥꯏꯁꯦ ꯌꯦꯡꯉꯣ ꯑꯁꯦꯡꯕꯩꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯃꯃꯧꯗꯣ ꯍꯦꯛ ꯊꯣꯛꯑꯕꯅꯦ ꯈꯪꯍꯟꯗꯦꯗ ꯉꯥꯏꯔꯕꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯪꯍꯜꯂꯣꯗꯅ ꯑꯁꯦꯡꯕ ꯈꯪꯍꯜꯂꯣ ꯍꯥꯏꯔꯣ ꯈꯪꯍꯜꯂꯣ ꯁꯦꯡꯉꯕ꯭ꯔꯅꯦ ꯗꯥꯂꯣꯌꯥ ꯅꯪꯅ ꯑꯩꯁꯦ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ 세봐. 하이마 까리노 영광색 마이 작다는 로이브 다리 까리노 떠올리시보 하 까다이다 못하겠네 이씨 마이비마 헤이 이비마디 나한ngay юм생이 아왈 아빠 영신 비바다 나타나 자누빠기 아왈 아빠 수 영신 비리 잔 오래고 이마보 마 헤이 낭 또밀라요 낭 아이는 하마 카이엥게나 숨녀가거니 강아브라 나마나 짝이 옥다빌리자 생도 옥다빌리자 또 염치들이 야로 마! 강아브라 또밀라요 낭나네 나 사도 얌나 윤통 라가디네 살로 염통 고딩데 티르죠 누빠 왔다버네 강아브라 누빠 왔다버네 살로 마! 이마보 까리기 이마보 살로 셋컵 살로 마마이 아세 이까이디 마시 이렇게도 아이 땀 바보ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏꯍꯦ ꯏꯃꯥ ꯑꯁꯤ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯀꯥꯏꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯦ ꯊꯥꯗꯣꯛ ꯁꯦ ꯑꯩꯅ ꯉꯁꯤ ꯆꯠꯂꯨꯔꯤꯁꯦ ꯅꯪꯒꯤ ꯏꯃꯧ ꯍꯥꯏꯕ ꯆꯠꯂꯨꯔꯤꯕ ꯈꯪꯉꯕ꯭ꯔꯥ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ ꯏꯃꯥ ꯅꯪ ꯋꯥ ꯉꯥꯡꯉꯛꯀꯅꯣ ꯋꯥ ꯑꯃꯇ ꯉꯥꯡꯉꯛꯀꯅꯣ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯩꯃ ꯃꯃꯥꯏ ꯑꯁꯦ ꯀꯌꯥꯗ ꯀꯜꯂꯤꯅꯣ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯊꯥꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯁꯥ ꯁꯟ ꯐꯥꯎꯅꯦ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯅꯃꯥꯏ ꯊꯥꯗꯦ ꯀꯥꯏ ꯈꯪꯗꯕ ꯇꯧꯗꯦꯅꯦꯍꯦ ꯅꯉꯛꯇꯣ ꯄꯥꯏꯔꯒ ꯏꯟꯒꯦ ꯍꯥꯏꯔꯁꯨ ꯑꯃꯥꯡ ꯑꯁꯦꯡ ꯅꯥꯏꯗꯕ ꯅꯁꯥꯗꯣ ꯁꯣꯛꯄ ꯇꯨꯀꯠꯆꯩꯅꯦꯍꯦ ꯈꯪꯉꯕ꯭ꯔꯥ ꯍꯨꯏ ꯈꯪꯉꯕ꯭ꯔꯥ ꯍꯩꯃ ꯆꯠꯇꯦꯅꯦꯍꯦ ꯃꯃꯥꯏ ꯑꯁꯦ ꯇꯤꯟ ꯁꯤꯠꯆꯜꯂ ꯐꯥꯎꯗ ꯆꯠꯇꯦꯅꯦꯍꯦ ꯆꯠꯂꯣ ꯀꯤꯀꯣ ꯅꯪꯁꯦ ꯇꯁꯦꯡꯅ ꯀꯤꯍꯦ 이씨 피헬레 셋크레 다스 ꯕꯦꯃꯥ ꯕꯦꯃꯥ ꯉꯁꯤ ꯅꯪꯒꯤ ꯅꯇꯧꯁꯦ ꯏꯃꯥ ꯌꯥꯝꯅ ꯆꯤꯡꯅꯩ ꯍꯥꯏꯌꯣ ꯏꯃꯥꯅ ꯆꯤꯡꯅꯔꯤꯁꯦ ꯑꯆꯨꯝꯕꯔꯥ ꯍꯥꯏꯌꯣ ꯕꯦꯃꯥ ꯁꯦ 하요 씨, 이마동도 하요. 이마는 찍내리지 아좀뭐라 하요. 이마, 아이란 크레마, 비마, 아이란 크레. चलो हौजुम ना फियो होंगरो चलो मियो में छलांग दिंगे सिदा हौजुम मांगन नब तौसी चलो ना फिना रो होंगदो रो हाबा वाफमदो आई ngam moy ima kari ngam da bano ha
ꯃꯗꯨ ꯉꯝꯃꯣꯏ ꯈꯜꯂꯒꯗꯤ ꯅꯪ ꯀꯔꯤꯒꯤ ꯃꯩꯅꯨꯡꯗꯨꯗ ꯆꯣꯡꯁꯜꯂꯨꯔꯤꯒꯦ? ꯏꯃꯥꯁꯦ ꯆꯤꯡꯃꯤ ꯅꯤꯉꯣꯜꯅꯤ, ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯏꯃꯥ, ꯃꯌꯥꯝꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯃꯥ ꯏꯆꯥ ꯈꯛꯇꯒꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕ ꯉꯥꯏꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ. ꯏꯃꯥ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ. ꯑꯩꯒꯤ ꯏꯔꯥꯜꯗꯣ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ. ꯏꯃꯥꯅ ꯄꯤꯕꯤꯅꯤꯡꯕ ꯆꯩꯔꯥꯛꯇꯣ ꯑꯗꯨꯝ ꯄꯤꯕꯤꯌꯣ. ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯈꯤꯕ ꯈꯣꯡꯐꯝꯗꯨꯃꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯁꯦ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯣ ꯏꯃꯥ. ꯑꯩ ꯉꯝꯃꯣꯏꯌꯦ ꯏꯃꯥ. ꯕꯦꯝꯃ, Inao, lao lao, sangao. Kari leirage, nang na khoi da lak babu. Kaisu leiteda. Sum inamadagi karigumba khara nijage haijage na lakjabani. Ho, niyo. Hai gre da ko, nama na sadi, lauram dai, niram dai da lakani. Adu na tring hai di lak de ba. Hayo, inamadi sin yao bani na pangang da ngang bani. Hayo ne, ikai ro no. Ikai da bida do heta hayo. Kari ni ge hai bano. Inama, awa nungai tathok tasin taunana ba. Nanaugi di inama natana leijade. Hoi ne, kari no hayo ba. Ichandu pise, mapung marei su phare. Magi ri sa suwak tu loisal. Aduna mayum makai se palanaba taurasira haina khalliba. Adudi yam phaba wani kaino. Nupina mama mapagi manakta leibase yam kuina leiba phatte. Ado nangna khallido yam phaiye, yam phaba wani. Hoi inama. Phare. Kari mate he khallunu. Hayo nangna hainingbado. Dong hekta hayo. Magi kari watoino. Ekhoi myam asuk yamna leirisidi. Ado ngai khon he. Adu nang na hairi badubu mabu thazana ba nupa leirabro. Hayo, hekta hayo kaino. Hayo, nupa do kanano, kadai dagino, hekta hayo. Inama, aikhoi tamphaga loyaga se masa su yanajaraga nusinaje. Hey! Nang hai do kaino? Ha? Nang na hairi do karino haiba? Ha? Kana leijati haidana. Namana zabu minungsi ulubra haibabu. Ai khoi da wansala ga zaba haidu oirene. Ha? Nati inama. Madu haibigano. Ibungo loyada so hangbi. Makhoi ani pisak piingai degi nungsine jarakpal. Adugi su mathakta. Ichanu pise. Loyagi angangi mama oi. Kari, nang na hoji haigib do kari. Ha? Chalo ko. Changa da phuba do na. Phura ga tandringa da ne. Chalo. Inama. Nupa haibasidi nupa ne. Khangabra. Nupi mana phadajagadaba. Nacha nupi do sakoi chaba yamna pamine. Sakoi charadi ne. Thuba taba. Khangabra. Magi machagi mapadi ne. Yum thong khudingi lerangani. Chalo. Chalo. Mapa kana no thirso. Chalo. Inama. Phangda di ne. Nacha nupi do hu pijaraga ne. Thok hatu. Khangabra. Inama. Ima isabu unta nuksibiyo. Karigi nuksiba. Ha, mapuda onsallaga chikpa huidubu. Karigi nuksiba no. Hey! Inama. Chalo. Praba chalo raga chakte ne mase. Hai chalo. Na sakte yening de hey. Karisu kanaba phangoi khangna. Maphamsida kaidauwe changuri no ima. Lao. Sasila ima. Natsadugi mapado. Sakoi chaminaruba singdugi mayumda salaga thiruso. Mayum changdana. Sana sa pokpane. Oktabi pokpane. Inama. Hey! 자. Ay, tasila yum sila lega Ay, na huli kita. magkire.
ꯑꯩ ꯏꯃꯥꯗ ꯀꯅꯥꯝꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯏꯃꯥꯕꯨ ꯁꯤꯡꯅꯔꯛꯄ ꯃꯤꯗꯣ ꯑꯩꯒꯤ ꯌꯦꯛꯅꯕꯅꯦꯅ ꯈꯟꯒꯅꯤ ꯑꯩꯒꯤ ꯁꯥꯎꯕꯁꯤꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯅꯣꯏ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯕ ꯌꯥꯅꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯍꯥꯏꯁꯤꯅꯤ 이마, 팅나락 브로. 그러니까 할게 이마. 세, 하이로시. 그러니까 할게 봐. 이봉아, 이마하고 거리 하이가다보는 강도. 그이도록이 이마. 연락 들어보. 이마하나 하이자봐야 아바마크 하이자. 마콩 빠이데 각도 각바니. 마마 사상나나 이마부 포르가 달라이바네 아이나 파는 사우 그러면서 아니 칼라가 깜비르가들 칼로바네 파는 사우닝바 강닝바 라이라가서 아이만다 강우다나 아두디 나타다나 라이오이 크라바나기 빠붕바 반반나 강바도 이마야나 뺀데 마야나 뺀데 이마야나 뺀데고 아이디 나한가이부 강호디네 이까이 한거이다나 하이라바다 땀바도 마사와이수 상담하니 까리 하이바 이메세다 이슈바 방자라가니 칼로바다 아이야 하라우자키 하라우바기 빵카이 레이키데 아데보 아리슈 강자들이마 이슈도 아이코이다 딱람다나 마마 마사 신나라가 망한 비키라메 아이암나 뺀데 아이고 가리 오이러시게 온통나 수마라이고 테이레다 고이수도 본시제 이메시다 이슈와이바도 우와 방다나 좀 로이키가 너무 말해 마타모이 반다마 사람 짠짠 밤마 코이가 니 또나띠나바 이마 밤드레 이마기 부고 아도보 이사기 본시디 깐나봐야 돼 낭기 아밤바다 이마 예로이 아밤바다 하요 마코이기 마콩 꼬라가네 이마 하이자루라게 이마 삿기 마 이마나 그이도 왜 하이자루도이노 ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯇꯧꯈ꯭ꯔꯦꯗꯅ ꯇꯧꯈ꯭ꯔꯁꯅꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯕ ꯇꯥꯕꯅꯤ ꯑꯩꯅ ꯏꯃꯥꯕꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯃꯅꯤꯡ ꯇꯨꯡꯍꯟꯕꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯍꯩꯅꯔꯨꯕ ꯅꯨꯄꯤꯗꯣ ꯑꯩ ꯌꯥꯔꯒꯦ ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯏꯃꯥ 아들이잖아 이 자식이 ꯕꯦꯃꯥ ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯕꯣ
ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ ꯏꯃꯥ ꯑꯩꯁꯦ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯕꯦꯃꯥ ꯃꯤꯅꯣꯡ ꯃꯩꯁꯥ ꯃꯔꯛꯁꯤꯗ ꯏꯃꯥꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯃꯇꯝ ꯈꯔꯗꯤ ꯅꯪꯒꯤ ꯃꯥꯃꯒꯤꯗ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ 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 ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤ ꯄꯥꯕꯨꯡꯗꯒꯤ ꯅꯥꯊꯩꯗꯨꯅ ꯊꯝꯒꯦ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯈꯟꯈꯤꯗꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯂꯨꯕꯁꯤꯅ ꯏꯆꯥꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯍꯜꯂꯦ ꯏꯃꯥ ꯌꯥꯝ ꯂꯥꯛꯂꯦ Bema. 파봉. 나. 이모이, 이네디냐, 낭나 신바다 로이나 야래. 하이행막 핵다 우나할라지 하이라수 이네디 야래. 그이도도이노 튼다더라. 미기 민우 쌍나나바네. 하래 파래. 더모. 나. 그이도우랴. 이마라는 싸다. 아두게 암 싸우나. 미남 미래시 까이기도 이마. 하이. 까리노 나는 앙이도. 하. 까리노 봐. 미남 메보. 나띠에 아이부간 하데 까리 미남하게. 나. 라이센스 까나이 미사노. 하이비요 이마. 라이센스 까나이 미사노. 라이센스 아이기 싸놨더브로. 하이비요 이마. 이망이는 순났더브로. 하이. 까리노 나는 앙이도. 하. 까나게 이슈. 마구 미움 통구등 짱짱들은 사람 차나비 마기 마사부 아이게 이슈. 뻔마다 도부종이네 똑같이. 마. 나는 사이버디 배로예. 그리 쇼레이타비 옥타반는 비두긴. 낭나 나마지 나마와이나 오드레네나. 하이시네. 너희 반나면 샌마다 나마이세. 마사마 소능시마 강나마 따르네 이세. 마사 방자마기 누가이마 하이마도 싫어. 아이들 시절하게 아이들 시절하게 아이들 시작해 아이들 시작해 고 아이들 익자라로 아이들 익자라로 예. 아들 레시 오름동 말래. 라오. 제, 아양 바칼레. 라오 할라지 라오. 헤. 아스나 혼자 하이버니. 야바 야다바 하이브두나 아마니. 라아바니네 우나 토마세. 나사이데 nga이리지 누가이키로이바. 라오시. 라오. 제, 라오 헤. 헤. 오너너즈 라오 하이바. 라오 헤. 그슈 떠로이. 할라시바. 오너너즈 우너즈 하이바. 그슈 떠로이. 락다 라오. 제시마. tumleo maming bu kay ko haba no as ay maming gam ta khangde ini hoina di asoba na ko bane som sibu asawo ibirabro je ma hoirame ai se laina di chan masane unadana halamadi khangamoroidamne Nasibum na magse, iche ki mapal dene, iche, ayam harawe, pasu yam pakale. Ado, iche na wari saba hobiyo ba, ayam ikai to bane. Je,
ꯁꯤ ꯇꯧꯕꯤꯌꯨꯕ ꯁꯣꯝꯒ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯍꯥꯏꯅꯔꯤꯕ ꯃꯤꯁꯛꯇꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯅꯤ ꯃꯃꯤꯡꯅ ꯂꯦꯝꯕꯤ ꯌꯥꯝ ꯐꯕꯅꯦ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ ꯇꯥꯃꯣ ꯍꯥ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯇꯣꯝꯕꯩ ꯐꯣꯟꯅꯦ ꯀꯗꯥꯏ ꯏꯕꯨꯡꯉꯣ ꯇꯣꯝꯕꯔꯥ ꯇꯣꯝꯕ ꯄꯥꯕꯨꯡ ꯇꯥꯃꯣꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯥꯏꯅꯦ ꯅꯪꯕꯨ ꯅꯣꯏ ꯇꯥꯃꯣꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯁꯤ ꯇꯥꯔꯕ꯭ꯔꯅꯦ ꯇꯥꯔꯦ ꯄꯥꯕꯨꯡ ꯏꯇꯩꯃꯗꯨꯕꯨ ꯃꯁꯛꯀ ꯐꯖꯕ꯭ꯔꯣ ꯃꯁꯛꯀꯤ ꯋꯥꯗꯤꯅꯦ ꯂꯩꯀꯥꯏꯁꯤꯗ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯑꯗꯣ ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯊꯣꯛꯂꯛꯄ ꯌꯥꯗꯣꯔꯤꯕ꯭ꯔꯅꯦ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯅꯦ ꯅꯪꯅꯕ ꯑꯗꯨꯝ ꯊꯣꯛꯂꯛꯑꯒꯦ ꯑꯩ ꯄꯥꯕꯨꯡ ꯑꯗꯣ ꯅꯪ ꯑꯌꯥꯝꯕꯒꯤ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯊꯣꯛꯂꯛꯇꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯊꯝꯃꯒꯦ ꯊꯝꯃꯣ ꯀꯩꯗꯧꯔꯦ ꯏꯕꯣꯆꯧꯕ ꯀꯩꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯐꯤꯡ ꯂꯥꯛꯏꯗꯨꯕꯣ ꯏꯅꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯀꯔꯤ ꯅꯄꯥ ꯑꯩꯅ ꯁꯤꯟꯕ ꯊꯕꯛꯇ ꯅꯪꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯑꯁꯦꯡꯕꯅꯤ ꯄꯥꯕꯨꯡ ꯃꯇꯝ ꯂꯩꯔꯤꯉꯩ ꯆꯣꯞꯅꯗ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯍꯥꯏꯗꯣꯛꯄꯤꯈꯣ ꯇꯥꯃꯣ ꯑꯝꯇ ꯇꯞꯊꯥꯕꯤꯌꯣ ꯏꯕꯨꯡꯉꯣ ꯆꯧꯕꯒꯤ ꯑꯄꯥꯝꯕꯅ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝꯇꯪ ꯇꯥꯈꯤꯁꯦꯕ ꯏꯕꯣꯆꯧꯕ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯁꯤꯟꯕꯁꯤꯗ ꯀꯔꯤ ꯑꯄꯦꯟꯄꯦꯟꯗ ꯂꯩꯔꯒꯦ ꯏꯅꯦ ꯍꯥꯏꯌꯨꯅꯦ ꯍꯥꯏꯔꯨꯁꯦ ꯍꯥꯏꯌꯣ ꯏꯅꯦꯗꯅꯦ ꯀꯩꯝꯇ ꯆꯤꯡꯅꯗꯅ ꯍꯥꯏꯌꯣ ꯑꯩ ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯥꯒ ꯅꯠꯇꯅ ꯑꯩ ꯑꯇꯣꯞꯄ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯑꯉꯥꯎꯕ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯁ ꯏꯅꯦꯗꯤ ꯏꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯦ ꯏꯌꯥꯒꯤ ꯑꯄꯥꯝꯕꯗꯣ ꯏꯅꯦꯅ ꯊꯨꯡꯍꯜꯂꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯕꯦꯃꯥ ꯀꯩꯅꯣ ꯅꯪ ꯍꯪꯗꯣ ꯇꯥꯃꯣ ꯑꯝꯇ ꯇꯞꯊꯕꯤꯀꯣ ꯋꯥꯐꯝꯁꯦ ꯏꯕꯨꯡꯉꯣ ꯆꯧꯕꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯐꯝꯅꯦ ꯑꯁꯨꯛ ꯂꯨꯔꯕ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯔ ꯇꯧꯕꯤꯕꯁꯨ ꯐꯒꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯣꯏꯒ ꯃꯔꯤ ꯁꯨꯡꯊꯝ ꯊꯝꯅꯔꯒꯨꯝꯁꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯂꯥꯏꯖꯁꯨ ꯑꯇꯣꯞꯄꯗꯤ ꯅꯠꯇꯦ ꯅꯪ ꯍꯥꯏꯔꯤꯗꯣ ꯃꯨꯟꯅ ꯈꯜꯂꯨ ꯋꯥꯐꯝꯁꯤꯗ ꯑꯩ ꯆꯣꯞꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯈꯪꯉꯕ ꯇꯥꯃꯣ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯕꯅꯤ ꯋꯥꯐꯝꯁꯤꯒꯤꯗꯃꯛꯇꯗꯤ ꯇꯥꯃꯣꯅ ꯀꯣꯛ ꯀꯩꯁꯨ ꯁꯥꯕꯤꯔꯨꯅꯨꯗ ꯑꯩꯅ ꯐꯅꯕ ꯂꯣꯏꯁꯤꯜꯂꯒꯦ ꯏꯕꯣꯆꯧꯕ ꯆꯪꯉꯣ ꯏꯌꯥꯒꯤꯗꯃꯛꯇꯗꯤꯅꯦ ꯏꯅꯦ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯏꯅꯦꯅꯅꯦ ꯐꯅꯕ ꯂꯣꯏꯁꯤꯜꯂꯅꯤ ꯆꯪꯉꯣ ꯄꯣꯊꯥꯖꯔꯨꯔꯣ ꯍꯜꯂꯣ ꯂꯥꯏꯖꯥ ꯇꯥꯕ꯭ꯔꯣ ꯍꯜꯂꯣ
ꯂꯩꯖꯥ ꯅꯪ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯈꯣ ꯉꯁꯥꯏꯗꯣ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯑꯍꯜꯁꯤꯡꯒꯤ ꯄ꯭ꯔꯦꯁꯔꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯏꯁꯥꯅ ꯁꯨꯛꯌꯥ ꯌꯥꯈꯤꯗꯦ ꯃꯗꯨꯃꯛꯅ ꯋꯥꯐꯝꯁꯦ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯈꯤꯗꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯂꯩꯖꯥ ꯑꯩ ꯍꯥꯏꯁꯤ ꯇꯥꯗꯕ꯭ꯔꯣ ꯑꯗꯣ ꯂꯩꯖꯥ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯍꯜꯁꯤꯡꯅꯁꯨ ꯌꯥꯔꯦ ꯂꯩꯖꯥ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯗꯕꯅꯤ 이번에기 루홍부디 마폭시박이 오이토어로이 그이노 낭 하이두부 라이자 낭 아이 눅시 하이기다이네 하요 낭 아이 눅시 하이기다이네 누시바디 짜마락 누시바야이 아두부 아이기 이몽만홍기 누시바디 아마각다네 아두나 낭 아이기 와칸 타도이 아이 낭기 와칼 숙타 타도이 아이 숭엄가모이 아두가 낭수 아이기 와칼 타도얼로이 ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯅꯪꯒꯤ ꯑꯌꯥꯕ ꯍꯦꯛ ꯐꯪꯗ꯭ꯔꯕ ꯃꯗꯨꯒꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯅꯠꯇꯅ ꯅꯪꯒꯤ ꯅꯨꯃꯤꯠꯇ ꯎꯍꯜꯂꯣꯏ ꯑꯩ ꯂꯩꯖꯥ ꯁꯦ ꯂꯦꯝꯕꯤꯗꯣ ꯃꯕꯣꯛꯀ ꯉꯁꯥꯏ ꯁꯥꯎꯅꯔ ꯊꯣꯛꯈꯤ ꯃꯥꯜꯂꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯉꯩ ꯍꯜꯂꯔꯣꯏ ꯍꯥꯏ ꯁꯤ ꯑꯝꯇ ꯄꯥꯏꯌꯨꯁꯦ ꯍꯜꯂꯣ ꯂꯦꯝꯕꯤ ꯏꯆꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯁꯣꯝꯗ ꯃꯌꯥꯝꯁꯦ ꯄꯥꯈꯠꯅꯕꯗ ꯂꯣꯏꯔꯦ ꯏꯆꯦ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯩꯉꯣꯟꯗꯁꯨ ꯆꯦꯟꯖꯔꯝꯃꯗꯤ ꯑꯩꯁꯨ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯈꯟꯖꯔꯝꯒꯗꯕꯅꯤ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯒꯦ ꯏꯆꯦ ꯗꯥꯅꯤꯡꯊꯦꯝꯗꯤ ꯏꯆꯦꯒꯤꯅꯦ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯂꯦꯝꯕꯤ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩ ꯗꯥꯅꯤꯡꯊꯦꯝ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯔꯨꯁꯨ ꯑꯣꯏꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯅꯪꯅ ꯃꯔꯨꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯔꯨ ꯑꯣꯏꯗꯕ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯤꯕꯨ ꯂꯥꯞꯊꯣꯛꯅꯍꯟꯒꯦ ꯈꯜꯂꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯌꯣ ꯏꯆꯦ ꯏꯆꯦꯅ ꯏꯐꯝꯗ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯒꯦ ꯈꯜꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯏꯆꯦꯒ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎ ꯅꯠꯇꯦ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯂꯦꯝꯕꯤ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯃꯤꯅꯝꯗꯤꯌꯦ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯩꯒꯤ ꯏꯔꯦꯝꯈꯥꯛꯅ ꯄꯣꯛꯆꯕ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯗꯤ ꯏꯆꯦꯅ ꯗꯥꯅꯤꯡꯊꯦꯝꯒ ꯂꯨꯍꯣꯡꯕꯁꯦ ꯑꯝꯇꯗꯤ ꯌꯥꯕꯤꯌꯨ ꯂꯦꯝꯕꯤ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯌꯥꯝ ꯍꯦꯜꯂꯦ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯤꯌꯦ ꯑꯗꯨꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯒꯤ ꯁꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯗ ꯎꯍꯜꯂꯔꯣꯏ ꯂꯦꯝꯕꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯅꯪ ꯂꯥꯡꯐꯥꯡ ꯋꯥꯈꯜ ꯈꯟꯒꯅꯣ ꯄꯣꯛꯄꯗꯒꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯀꯔꯤ ꯏꯆꯦꯒꯤ ꯃꯤꯅꯨꯡꯁꯤꯅ ꯀꯔꯤꯅꯣ ꯈꯪꯖꯔꯛꯇ꯭ꯔꯕ ꯑꯩꯁꯦ ꯑꯗꯨꯃꯛ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯁꯅꯨ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯌꯥꯔꯦ ꯑꯩ ꯌꯥꯔꯒꯦ 이제 ꯑꯩ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯒꯦ ꯀꯔꯤꯒꯤ ꯅꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝ ꯁꯣꯟꯊꯗꯣꯏꯅꯣ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯏꯆꯥꯅꯅꯦ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯍꯧꯅꯗꯦ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯄꯣꯂꯣꯏ ꯁꯦꯠꯄ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄꯗꯣ ꯑꯃꯨꯛꯇꯪ ꯈꯧꯔꯝ ꯊꯣꯛꯎꯁꯤ ꯍꯜꯂꯣ ꯇꯥꯃꯣ ꯑꯩ ꯏꯝꯐꯥꯜ ꯌꯥꯔꯛꯄꯗ ꯌꯧꯔꯦꯀꯣ ꯂꯨꯍꯣꯡꯕ ꯆꯠꯂꯝꯈꯤꯅꯨꯀꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣꯕ ꯆꯠꯂꯣꯏꯅꯦ ꯅꯪꯗ ꯌꯨꯝ ꯌꯧꯔꯛꯎꯅꯦ ꯍꯩꯃꯥ ꯏꯅꯦ
ꯍꯩꯃꯥ ꯏꯕꯦꯝꯃ ꯂꯥꯏꯕꯤ ꯍꯩꯃꯥ ꯂꯥꯏꯕꯤ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯏꯅꯦ ꯍꯥꯎ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯑꯃ ꯁꯤꯊꯔꯝꯃꯦ ꯑꯗꯨ ꯂꯩꯔꯨꯒꯦꯅ ꯂꯥꯛꯏꯅꯦ ꯑꯗꯣ ꯅꯁꯨ ꯅꯕꯦꯟꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯍꯣꯏ ꯏꯁꯨ ꯅꯨꯄꯤꯁꯦ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯄꯣꯔꯛꯄ ꯑꯗꯨ ꯐꯅꯗꯤ ꯀꯨꯏꯔꯦ 이바이니나 시다 가이링아이리 이세 쑥라 헬라 바코버 레이테 ꯑꯁꯣꯝꯗꯅ ꯍꯜꯂꯛꯇꯦꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯝꯃꯅꯤ ꯒꯥꯔꯤ ꯁꯨꯝ ꯉꯥꯏ ꯂꯩꯔꯗꯤ ꯀꯦꯕ ꯊꯦꯡꯈꯤꯅꯕꯅꯦ ꯂꯥꯛꯑꯣ ꯑꯩ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯌꯥꯔꯦꯗ ꯅꯪ ꯆꯠꯀꯗꯕꯗꯣ ꯆꯠꯆꯔꯨꯔꯣ ꯅꯪ ꯊꯦꯡꯈꯤꯅꯕꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯔꯥꯛꯄ ꯒꯥꯔꯤ ꯑꯃꯗ ꯐꯠ ꯇꯣꯡꯉꯒ ꯆꯠꯆꯈ꯭ꯔꯒꯦ ꯏꯇꯥꯎꯕꯤ ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡꯕ ꯆꯠꯂꯝꯃꯗ꯭ꯔꯥꯅꯦ ꯄꯨꯡ ꯌꯥꯏꯗꯤ ꯏꯇꯥꯎ ꯌꯥꯕ ꯅꯠꯇꯤꯌꯦ ꯂꯥꯛꯑꯣ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ 가리 더 흔들어. तामो फोन फाउनबिरबो 이베마기 폰디 스위치 오프 레이 이마다 폰 तोबनी रिंग दी चलगा सुपाई पाइखलक्ते अदुदि कमाइन तौनी तौरिसिदि कदाइदा थिरुनी मिसु लाक्पा हौना हौरे अदुनी नेन खलिसे लाई खुरम लामबसु लामगा चखरे हाइने हाय लंबी लंघांग दा फदनुंग दा थो जालनी हे हाय इबुंगो नोइबु कदाइदा लेगे इबुंगो नोइबु कदाइदा लेगे नम कदा यारगे नोइबु कदाइदा लेगे नोइबु कदरगी मा सोपा खलाइसबो लाइसिदि मा 빨라가노 ꯑꯗꯨꯒꯤ ꯃꯤꯡꯗꯣ ꯑꯩ ꯇꯥꯖꯅꯤꯡꯗꯦ ꯑꯩꯅꯗꯤ ꯅꯨꯡꯁꯤꯗꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯔꯤꯕ ꯃꯄꯣꯏꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯨꯈꯥ ꯍꯥꯞꯄꯗ ꯆꯦꯟꯈꯤꯕꯅꯤꯅꯦ इमा कई हाइबा ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯩ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯏꯁ ꯃꯕꯣ ꯑꯩꯅ ꯐꯥꯗꯅ ꯄꯨꯟꯅ ꯊꯝꯕꯒ ꯌꯥꯄꯣ ꯅꯠꯇꯦꯅꯦ ꯑꯩꯕꯨ ꯍꯦꯛ ꯏꯟꯊꯨꯔꯝꯕꯒ ꯅꯨꯄꯥꯗꯒꯤ ꯀꯥꯔꯗ ꯆꯦꯟꯈꯤꯅꯦ ꯏꯁ ꯏꯕꯦꯝꯃ ꯉꯝꯃꯤꯀꯣ 이스 hꯧꯖꯤꯛ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ 베마 그대로게 뭐 땀바 이마 이승기다 뽑히러 땀바 하이 가이코네 와리래게 라오 시동들 라오바 낭부 너희 모바일로다가 아시 아나기 빠오가 락타가 락지다 마이 락세니 그이노 아도기 누비드다 시르디 비라다브네 아도 가리고 마 시람들디 감다오바 헤라 ngasaigi khuthomdudabu siramdradi siramdrabaiduni 호이네 아시다부 독색에 하이두나 마사나 답잡아 랑다 투잡니 시기사노 tapna ngango mi daneba ado sigi wafamse nakongani suhanba yaba natteko hek surakpada ibani sidoine 야대 야보 나대고 아도 그래대 그걸 불랍 시르다나 하이 파래 아이 살라게 마얌 살나가래 바우디 바우비라 오고 호이 아이 살라게고 마얌도 강한 바 야보 나대고
ꯏꯇꯥꯎ ꯅꯪ ꯌꯨꯝꯗ ꯄꯥꯈꯠꯅꯔꯝꯃꯅꯤ ꯄꯥꯎ ꯑꯝꯇꯪ ꯄꯤꯕꯅꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯇꯥꯎ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯅ ꯁꯤꯜꯂꯤꯕꯁꯤꯡꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯡꯗꯣ ꯈꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯔꯣꯏꯒꯦ ꯗꯣꯛꯇꯔ ꯅꯨꯃꯤꯠ 5-6ꯅꯤꯗꯤ ꯁꯨꯖꯜꯂꯛꯑꯦ ꯑꯅꯥꯕꯁꯤꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯛꯏꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯂꯨꯈꯝꯗ ꯌꯩꯕꯒꯤ ꯆꯩꯅꯥꯗꯨꯅ ꯃꯍꯥꯛ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤꯗ ꯐꯔꯦ ꯐꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ 이반이기 루음보다 ನಂಗೆ ಅಯಾವ ꯍꯦꯛ ꯐꯪꯗ꯭ꯔꯕ ಮದುಗೆ ಥಂgnaba ಮಿಕುಪ್ತ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯅꯠꯇꯅ ꯅꯪꯒꯤ ꯅꯨꯃꯤꯠꯇ ꯎꯍꯜꯂꯣꯏ ꯇꯥꯅꯤꯡꯊꯦꯝ ꯗꯣꯛꯇꯔ ꯗꯣꯛꯇꯔ ꯑꯩ ꯂꯩꯁꯦ ꯀꯥꯏꯗꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯑꯩ ꯂꯩꯁꯦ ꯀꯥꯏꯗꯅꯣ ꯔꯦꯁ ꯇꯧ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯤꯁꯇꯔ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯣꯊꯥꯎ ꯑꯃꯨꯛꯇ ꯄꯣꯊꯥꯎꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯤ ꯉꯁꯤ ꯅꯠꯇꯦ ꯅꯨꯃꯤꯠ 6ꯅꯤ ꯍꯧꯈ꯭ꯔꯦ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄꯤꯌꯨꯔꯣ ꯑꯩ ꯌꯨꯝꯗ ꯗ꯭ꯔꯣꯞ ꯇꯧꯖꯔꯝꯃꯒꯦ ꯀꯩꯅꯣꯝꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯃꯇꯝ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯁꯥꯒꯠꯂꯛꯂꯤꯕ ꯃꯔꯤꯁꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯗꯠꯄ ꯑꯩ ꯄꯥꯝꯗꯦ ꯂꯦꯝꯕꯤꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯄꯤꯕꯁꯨ ꯑꯩ ꯄꯥꯝꯗꯦ ꯇꯥꯃꯣꯒꯤ ꯆꯥꯁꯦ ꯁꯤꯗ ꯊꯝꯖꯔꯝꯃꯣꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗ ꯄꯨꯟꯅ ꯊꯛꯀꯗ꯭ꯔꯥ ꯄꯨꯟꯅ ꯑꯗꯨꯝ ꯊꯛꯑꯁꯤ ꯑꯝꯇ ꯉꯥꯏꯈꯣꯕ ꯋꯥ ꯑꯝꯇꯒ ꯅꯪꯅ ꯑꯩ ꯑꯃꯗꯤ ꯌꯨꯝꯁꯤꯒꯤ ꯃꯥꯏ ꯉꯥꯛꯄꯤꯔꯛꯄꯒꯤꯗꯃꯛ ꯏꯐꯝꯗ ꯅꯪꯒꯤ ꯆꯥꯎꯔꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯦ ꯑꯩꯒꯤ ꯏꯇꯧꯁꯤꯗ ꯅꯪ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯝꯒꯅꯤ ꯑꯗꯨꯕꯨ ꯐꯤꯕꯝꯁꯤꯗ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯍꯣꯡꯈꯤꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯨꯗꯦ ꯃꯥꯁꯨ ꯑꯐꯕ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯣ ꯄꯨꯝꯅꯃꯛꯁꯦ ꯑꯦꯗꯖꯁ ꯇꯧꯅꯕ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯄꯥꯝꯃꯦ 이베마 너희 마마 상암디 하이버두부 그리 오이는 감지노네 이네 ꯑꯩꯈꯣꯏ ꯃꯥꯒꯤꯁꯦ ꯀꯤꯗꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦ ꯐꯤꯕꯝ ꯈꯔ ꯂꯨꯏ ꯍꯥꯏ ꯗꯣꯛꯇꯔ ꯏꯅꯦ ꯂꯥꯌꯦꯡꯕꯗ ꯁꯦꯟ ꯌꯥꯝ ꯆꯪꯈ꯭ꯔꯖꯥꯅꯤꯗ ꯏꯅꯦ ꯁꯤ ꯐꯅꯦꯛꯁꯤꯡꯁꯦ ꯂꯣꯏ ꯂꯧꯁꯟꯕꯤꯌꯣꯔꯣ ꯁꯦꯜꯗꯨꯅ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯈꯔ ꯑꯣꯏꯅꯅꯕ ꯍꯣꯏ ꯍꯣꯏ ꯂꯧꯊꯣꯛꯁꯨ ꯉꯥꯏꯗꯅ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯐꯕꯅꯦꯅ ꯌꯥꯝ ꯐꯈ꯭ꯔꯖꯥꯅꯤ ꯑꯩꯈꯣꯏ ꯏꯅꯦꯁꯦ ꯍꯩꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯤꯔꯣꯟꯁꯤꯡꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯟꯖꯔꯨ ꯂꯥꯛꯑꯣ ꯌꯥꯔꯅꯤꯗ ꯏꯅꯦ ꯑꯗꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯅꯪꯒꯤꯁꯨ ꯑꯄꯥꯝꯕ ꯑꯃꯅꯤꯗꯤ ꯈꯜꯂꯣꯗꯅ ꯑꯣ ꯈꯜꯂꯣ ꯁꯦꯜꯒꯤꯗꯤꯅꯦ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯏꯅꯝꯃ ꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯒꯨꯝ ꯇꯧꯏꯅꯦ ꯐꯖꯕꯅꯦ ꯑꯊꯤꯕ ꯑꯃꯐꯥꯎ ꯌꯥꯎꯗꯕꯅꯦ
ꯑꯩ ꯏꯕꯨꯡ ꯑꯆꯧꯕ ꯏꯆꯥ ꯇꯣꯝꯕꯩ ꯀꯔꯤ ꯄꯥꯎ ꯂꯩ ꯄꯥꯕꯨꯡ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯍꯪꯅꯔꯤ ꯀꯗꯥꯏ ꯂꯩꯔꯝ ꯇꯧꯔꯤꯁꯤꯗꯤ ꯀꯩꯝꯇ ꯄꯥꯈꯠꯂꯨꯅꯨ ꯇꯥꯃꯣ ꯏꯕꯨꯡ ꯑꯆꯧꯕꯒꯤ ꯂꯨꯍꯣꯡꯕ ꯅꯪꯗꯕꯗꯨꯗ ꯉꯥꯏꯔꯝꯗꯦꯅ ꯁꯥꯎꯗꯅ ꯃꯃꯥꯟꯅꯕꯒꯤꯗ ꯂꯩꯊꯣꯛ ꯌꯣꯡꯒꯅꯤꯌꯦ 제 ꯅꯪꯅ ꯌꯨꯝꯁꯤꯗ ꯆꯪꯉꯛꯀꯦ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯃꯛ ꯅꯨꯄꯤ ꯑꯁꯤ ꯆꯠꯂꯟꯈꯣ ꯑꯩꯅ ꯂꯩꯔꯤ ꯃꯈꯩ ꯆꯥꯅꯐꯝ ꯈꯪꯗꯕꯤ ꯑꯃꯕꯨ ꯌꯨꯝꯁꯤꯗ ꯄꯨꯁꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯅ ꯅꯌꯥꯝꯕꯒꯤ ꯂꯨꯍꯣꯡꯕꯒ ꯌꯥꯎꯗꯕ ꯃꯈꯩ ꯃꯥꯡꯉꯨꯔꯤꯗꯨꯗꯤ ꯁꯤꯒꯤ ꯑꯣꯛꯇꯕꯤꯁꯤꯒꯤ ꯂꯤꯈꯨꯟ ꯊꯤꯔꯨꯏꯖꯥꯠ ꯑꯣꯏꯔꯦ ꯍꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯗ꯭ꯔꯤꯉꯩꯗꯅꯦ ꯃꯌꯨꯝꯗ ꯄꯕ ꯊꯤꯟꯗꯣꯛꯁꯨ ꯆꯠ ꯍꯩꯃꯥ ꯆꯠꯇꯦꯅꯦ ꯀꯩꯅꯣ ꯅꯪ ꯌꯦꯡ ꯂꯩꯗꯨꯕꯣ ꯆꯠꯂꯣ 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 ꯄꯕ ꯊꯨꯟ ꯆꯠꯂꯣ 이까이 강답이시디 ꯅꯪ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗ ꯆꯠꯀꯦ ꯈꯜꯂꯤꯅꯣ 이사 나대 사크로살로 사크로살로 ꯌꯨꯝꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯇ ꯂꯩꯇ꯭ꯔꯁꯨ ꯑꯩꯅꯗꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ 마랭마마 페이 넌 아이오네 파전을 승려러분 떠나 베마 하우지부 깜덕 따르게 이바이니부 시바 따리베라 떠리시보 아스 헤라이네 란짱네나 짱아가 시바키라디 까마이나 란숙나되바 하 기대 야리브라 두보 이스 가리고만 만 하이도그러 아두디 까마이 똥디야 하이마 라이제나 렘비기 ꯌꯨꯝ ꯀꯥꯏꯅꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯅꯤ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯈꯔ ꯅꯦ ꯇꯥꯏꯅꯦꯁꯦ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤꯅꯦ ꯅꯈꯨꯠ ꯆꯟꯈ꯭ꯔꯕꯅꯤꯀꯣ ꯅꯪꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯜꯂꯣ ꯑꯗꯨꯗꯤ ꯐꯣꯟ ꯊꯝꯃꯒꯦꯀꯣ ꯄꯥꯎ ꯂꯩꯔꯁꯨ ꯍꯦꯛ ꯐꯥꯎꯔꯛꯎꯀꯣ ꯍꯣꯏ ꯂꯩꯕꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯌꯨꯝꯁꯤꯗ ꯊꯥ ꯐꯥꯅ ꯂꯩꯕ ꯉꯝꯕꯔ ꯌꯦꯡꯒꯦ